ꯃꯔꯨꯞꯁꯤꯡ ꯑꯁꯤꯁꯨ ꯄ꯭ꯔꯦꯝ ꯔꯤꯚ꯭ꯌꯨꯅ ꯃꯌꯥꯝꯒꯤꯗꯃꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯃꯨꯚꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯍꯥꯏꯔꯤꯕ ꯃꯨꯚꯤ ꯑꯁꯤꯅ ꯑꯩꯈꯣꯏꯗ ꯅꯤꯡꯂꯤꯕ ꯑꯁꯤ ꯕꯦꯡꯛꯗꯒꯤ ꯄꯩꯁꯥ ꯍꯨꯔꯥꯟꯕ ꯆꯠꯄ ꯒ꯭ꯔꯨꯞ ꯑꯃꯒꯤ ꯗ꯭ꯔꯥꯏꯚꯔ ꯑꯃꯅ ꯃꯍꯥꯛꯀ ꯆꯠꯃꯤꯟꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯕꯨ ꯂꯣꯏꯅ ꯍꯥꯠꯂ ꯃꯇꯨꯡꯗ ꯄꯩꯁꯥꯁꯤꯡꯁꯤ ꯃꯍꯥꯛꯅ ꯂꯣꯏꯅ ꯂꯧꯈꯤꯕ ꯋꯥꯔꯤ ꯑꯃꯅꯤ꯫ ꯑꯗꯨ ꯃꯍꯥꯛꯅ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯍꯥꯠꯄ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯀꯔꯤ ꯑꯣꯏꯔꯛꯈꯤꯒꯦ ꯍꯥꯏꯕꯗꯨꯗꯤ ꯕꯦꯕꯤ ꯗ꯭ꯔꯥꯏꯚꯔ ꯍꯥꯏꯔꯤꯕ ꯃꯨꯚꯤ ꯑꯁꯤ ꯌꯦꯡꯃꯤꯟꯅ ꯈꯪꯃꯤꯟꯅꯔꯁꯤ꯫ ꯃꯨꯚꯤ ꯑꯁꯤꯅ ꯍꯧꯔꯛꯄꯗ ꯑꯩꯈꯣꯏꯗ ꯕꯦꯕꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯎꯍꯜꯂꯤ꯫ ꯃꯍꯥꯛꯅ ꯀꯥꯔ ꯑꯃ ꯊꯧꯗꯨꯅ ꯕꯦꯡꯛ ꯑꯃꯒꯤ ꯃꯃꯥꯡꯗ ꯈꯥꯡꯂꯝꯃꯤ꯫ ꯑꯃꯨꯛꯁꯨ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕ ꯕꯦꯡꯛ ꯑꯁꯤꯗꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯄꯩꯁꯥ ꯍꯨꯔꯥꯟꯕꯒꯤ ꯑꯣꯏꯔꯝꯃꯤ꯫ ꯑꯃꯨꯛꯁꯨ ꯃꯍꯥꯛꯅ ꯄꯩꯁꯥ ꯍꯨꯔꯥꯟꯕ ꯂꯥꯛꯂꯤꯕ ꯑꯁꯤꯗ ꯃꯇꯣꯝꯇ ꯍꯨꯔꯥꯟꯕ ꯂꯥꯛꯂꯝꯗꯦ, ꯃꯍꯥꯛꯀ ꯃꯤꯑꯣꯏ ꯑꯍꯨꯝꯒ ꯂꯣꯏꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇ ꯅꯨꯄꯥ ꯑꯃꯒꯤ ꯃꯃꯤꯡꯅ ꯕꯔꯗꯤ ꯀꯧꯏ, ꯑꯗꯨꯒ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯃꯣꯅꯤꯀꯥ ꯀꯧꯏ꯫ ꯃꯣꯅꯤꯀꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯁꯨ ꯕꯔꯗꯤꯒꯤ ꯅꯨꯄꯤ ꯑꯣꯏꯔꯝꯃꯤ, ꯑꯗꯨꯒ ꯑꯍꯨꯝꯁꯨꯕ ꯃꯤꯑꯣꯏ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯒ꯭ꯔꯤꯞ ꯀꯧꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯍꯨꯝ ꯑꯁꯤꯅ ꯕꯦꯡꯛ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯈꯤꯔꯝꯃꯤ, ꯕꯦꯡꯛ ꯑꯁꯤ ꯂꯩꯔꯤꯕ ꯄꯩꯁꯥꯁꯤꯡ ꯑꯁꯤ ꯂꯧꯅꯕꯒꯤ꯫ ꯑꯗꯨ ꯕꯦꯕꯤꯗꯤ ꯒꯥꯔꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯐꯝꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯑꯁꯤꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯕꯦꯡꯛ ꯑꯁꯤꯒꯤ ꯃꯅꯨꯡ ꯑꯁꯤꯗ ꯑꯃꯨꯛ ꯕꯔꯗꯤꯒꯤ ꯇꯤꯝ ꯑꯁꯤꯅ ꯕꯦꯡꯛ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯁ꯭ꯇꯥꯐꯁꯤꯡ ꯑꯃꯗꯤ ꯑꯇꯣꯞꯄ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯕꯨ ꯅꯣꯡꯃꯩꯅ ꯂꯣꯏꯅ ꯇꯝꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯄꯩꯁꯥꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯂꯧꯔꯒ ꯕꯦꯡꯛ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯦꯟꯊꯣꯔꯛꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯍꯨꯝꯅ ꯒꯥꯔꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯇꯟꯖꯥ ꯑꯁꯤꯗꯗꯤ ꯃꯈꯣꯏ ꯒꯥꯔꯤ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯄꯨꯂꯤꯁꯀꯤ ꯒꯥꯔꯤ ꯑꯃ ꯂꯥꯛꯂꯝꯃꯤ꯫ ꯃꯗꯨꯗꯩ ꯕꯔꯗꯤꯅ ꯑꯃꯨꯛ ꯕꯦꯕꯤꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯕꯦꯕꯤ, ꯑꯩꯈꯣꯏ ꯒꯥꯔꯤ ꯑꯁꯤ ꯌꯥꯝꯅ ꯊꯨꯅ ꯃꯥꯡꯗ ꯊꯧꯒꯠꯂꯨ" ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨ ꯕꯦꯕꯤꯅꯗꯤ ꯕꯔꯗꯤꯅ ꯃꯉꯣꯟꯗ ꯒꯥꯔꯤ ꯑꯁꯤꯕꯨ ꯃꯥꯡꯗ ꯊꯧꯒꯠꯂꯨ ꯍꯥꯏꯔꯛꯄ ꯑꯁꯤꯗ ꯃꯍꯥꯛꯅ ꯒꯥꯔꯤ ꯑꯁꯤꯕꯨ ꯃꯥꯡꯗ ꯊꯧꯒꯠꯄꯒꯤ ꯃꯍꯨꯠꯇ ꯃꯅꯤꯡꯗ ꯑꯣꯏꯅ ꯀꯟꯅ ꯍꯟꯗꯨꯅ ꯑꯇꯣꯞꯄ ꯅꯥꯀꯜ ꯑꯃ ꯊꯧꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯀꯔꯤꯒꯤꯅꯣ ꯕꯦꯕꯤꯅ ꯒꯥꯔꯤ ꯑꯁꯤꯕꯨ ꯃꯅꯤꯡ ꯍꯟꯗꯨꯅ ꯑꯇꯣꯞꯄ ꯁꯥꯏꯗꯇ ꯊꯧꯈꯤꯕꯅꯣ ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯃꯁꯤꯡ ꯌꯥꯝꯂꯕ ꯄꯨꯂꯤꯁ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯂꯅꯤ ꯍꯥꯏꯕꯁꯤ ꯕꯦꯕꯤꯅ ꯈꯪꯕꯗꯒꯤ ꯒꯥꯔꯤ ꯑꯁꯤ ꯃꯅꯤꯡ ꯍꯟꯗꯨꯅ ꯊꯧꯈꯤꯕ ꯑꯣꯏꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯕꯦꯕꯤꯅ ꯃꯍꯥꯛꯅ ꯊꯧꯔꯤꯕ ꯒꯥꯔꯤ ꯑꯁꯤꯕꯨ ꯀꯟꯅ ꯊꯧꯗꯨꯅ ꯂꯥꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯍꯥꯛꯀꯤ ꯃꯅꯤꯡꯗ ꯃꯁꯤꯡ ꯌꯥꯝꯂꯕ ꯄꯨꯂꯤꯁ ꯀꯌꯥ ꯑꯃ ꯇꯥꯟꯅꯔꯛꯂꯝꯃꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯕꯦꯕꯤꯁꯨ ꯃꯈꯣꯏꯒꯤ ꯇꯤꯝ ꯑꯁꯤ ꯄꯨꯂꯤꯁ ꯑꯁꯤꯗꯒꯤ ꯀꯟꯖꯅꯕꯒꯤ ꯒꯥꯔꯤꯁꯨ ꯀꯟꯅ ꯊꯧꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯃꯨꯛꯁꯨ ꯕꯦꯕꯤꯅ ꯃꯍꯥꯛꯀꯤ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕ ꯒꯥꯔꯤ ꯊꯧꯕꯒꯤ ꯅꯤꯌꯣꯝ ꯑꯁꯤ ꯃꯑꯣꯡꯗ ꯊꯧꯗꯨꯅ ꯃꯍꯥꯛꯅ ꯒꯥꯔꯤꯁꯨ ꯀꯟꯅ ꯊꯧꯗꯨꯅ ꯂꯥꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯍꯥꯛꯀ ꯂꯥꯛꯃꯤꯟꯅꯔꯤꯕ ꯇꯤꯝ ꯑꯍꯨꯝ ꯑꯁꯤꯅꯗꯤ ꯕꯦꯕꯤꯒꯤ ꯒꯥꯔꯤ ꯊꯧꯕ ꯃꯑꯣꯡ ꯑꯁꯤ ꯎꯕꯗ ꯌꯥꯝꯅ ꯉꯛꯅꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯕꯦꯕꯤꯅ ꯃꯍꯥꯛꯀꯤ ꯒꯥꯔꯤ ꯑꯁꯤꯕꯨꯗꯤ ꯍꯥꯏꯋꯦ ꯑꯁꯤ ꯇꯝꯅ ꯊꯧꯗꯨꯅ ꯂꯥꯛꯄ ꯃꯇꯝ ꯑꯁꯤꯗ ꯑꯃꯨꯛ ꯃꯈꯣꯏ ꯒꯥꯔꯤ ꯑꯁꯤ ꯃꯅꯤꯡꯗ ꯑꯃꯨꯛ ꯄꯨꯂꯤꯁꯀꯤ ꯒꯥꯔꯤ ꯑꯃ ꯀꯟꯅ ꯇꯥꯟꯅꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯄꯨꯂꯤꯁꯀꯤ ꯍꯦꯂꯤꯀꯣꯞꯇꯔ ꯑꯃꯁꯨ ꯃꯈꯣꯏꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨ ꯕꯦꯕꯤꯅꯗꯤ ꯃꯍꯥꯛꯀꯤ ꯒꯥꯔꯤꯁꯨ ꯀꯟꯅ ꯊꯧꯗꯨꯅ ꯃꯈꯣꯏꯅ ꯍꯥꯟꯅ ꯀꯧꯈꯤꯕ ꯃꯈꯣꯏ ꯒꯥꯔꯤ ꯑꯉꯥꯡꯕ ꯑꯅꯤꯒꯤ ꯃꯔꯛ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯒꯥꯔꯤ ꯑꯁꯤꯕꯨ ꯊꯧꯖꯤꯟꯗꯨꯅ ꯃꯍꯥꯛꯀꯤ ꯇꯣꯉꯥꯟ ꯊꯧꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯕꯦꯕꯤꯅ ꯃꯍꯥꯛꯀꯤ ꯒꯥꯔꯤ ꯑꯁꯤꯕꯨꯗꯤ ꯌꯥꯝꯅ ꯆꯥꯎꯕ ꯄꯥꯔꯀꯤꯡꯒꯤ ꯃꯐꯝ ꯑꯃꯗ ꯊꯧꯖꯤꯜꯂꯛꯇꯨꯅ ꯃꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯑꯇꯣꯞꯄ ꯀꯥꯔ ꯑꯃ ꯁꯤꯟꯗꯨꯅ ꯃꯈꯣꯏꯒꯤ ꯕꯣꯁꯀꯤ ꯂꯩꯐꯝ ꯑꯁꯤ ꯇꯝꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯕꯣꯁꯀꯤ ꯃꯅꯥꯛ ꯑꯁꯤ ꯌꯧꯔꯕ ꯃꯇꯨꯡ ꯑꯁꯤꯗꯗꯤ ꯃꯈꯣꯏꯒꯤ ꯕꯣꯁ ꯑꯁꯤꯅ ꯃꯈꯣꯏ ꯃꯔꯤ ꯑꯁꯤꯕꯨ ꯍꯥꯟꯅ ꯉꯥꯏꯗꯨ ꯂꯩꯔꯝꯃꯤ꯫ ꯑꯃꯨꯛꯁꯨ ꯕꯣꯁ ꯑꯁꯤꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯃꯈꯣꯏ ꯁꯤꯇꯤ ꯑꯁꯤ ꯂꯩꯔꯤꯕ ꯕꯦꯡꯛ ꯑꯃꯗꯤ ꯑꯇꯣꯞꯄ ꯃꯐꯝ ꯀꯗꯥꯏꯗ ꯄꯩꯁꯥ ꯍꯨꯔꯥꯟꯐꯝ ꯂꯩꯒꯦ ꯍꯥꯏꯅ ꯊꯤꯒꯠꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯃꯤ ꯀꯌꯥꯕꯨ ꯅꯦꯛꯇꯨꯅ ꯄꯩꯁꯥ ꯍꯨꯔꯥꯟꯍꯟꯕꯒꯤ ꯊꯕꯛ ꯑꯁꯤ ꯃꯍꯥꯛꯅ ꯇꯧꯕ ꯑꯣꯏꯔꯝꯃꯤ꯫ ꯑꯃꯨꯛꯁꯨ ꯕꯣꯁꯅ ꯃꯈꯣꯏꯒꯤ ꯇꯤꯝ ꯑꯁꯤꯅ ꯄꯩꯁꯥ ꯍꯨꯔꯥꯟꯂꯛꯄ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯍꯥꯛ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯕꯦꯕꯤꯅ ꯕꯣꯁꯇ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯉꯁꯤ ꯑꯩꯈꯣꯏꯅ ꯄꯩꯁꯥ ꯍꯨꯔꯥꯟꯂꯛꯂꯤꯕꯁꯤ ꯑꯩ ꯒꯥꯔꯤ ꯊꯧꯕꯒꯤ ꯃꯑꯣꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯄꯨꯂꯤꯁꯁꯤꯡ ꯑꯁꯤꯅ ꯐꯥꯕ ꯉꯝꯗ꯭ꯔꯤꯕꯅꯤ" ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯕꯣꯁꯅ ꯃꯈꯣꯏꯅ ꯍꯨꯔꯥꯟꯂꯛꯂꯤꯕ ꯄꯩꯁꯥꯁꯤꯡ ꯑꯁꯤꯕꯨꯗꯤ ꯃꯈꯣꯏ ꯃꯔꯤꯒꯤ ꯂꯣꯏꯅ ꯌꯦꯟꯊꯣꯛꯂꯝꯃꯤ꯫ ꯑꯃꯨꯛꯁꯨ ꯃꯍꯥꯛꯅ ꯌꯦꯟꯊꯣꯛꯂꯕ ꯄꯩꯁꯥꯁꯤꯡ ꯑꯁꯤꯕꯨ ꯕꯦꯕꯤꯗ ꯄꯤꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯒ꯭ꯔꯤꯞꯅ ꯌꯥꯝꯅ ꯁꯥꯎꯅꯗꯨꯅ ꯕꯣꯁꯇ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯕꯣꯁ, ꯅꯪꯅ ꯀꯔꯤꯒꯤꯗꯃꯛ ꯕꯦꯕꯤꯗ ꯄꯩꯁꯥꯁꯤꯡ ꯑꯁꯤ ꯄꯤꯔꯤꯕꯅꯣ? ꯇꯁꯦꯡꯕꯗꯤ ꯄꯩꯁꯥꯁꯤꯡ ꯑꯁꯤꯗꯤ ꯑꯩꯈꯣꯏ ꯑꯍꯨꯝꯅ ꯍꯨꯔꯥꯟꯂꯛꯄꯅꯤ" ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨ ꯕꯣꯁꯅ ꯑꯃꯨꯛ ꯒ꯭ꯔꯤꯞꯇ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯅꯈꯣꯏꯅ ꯉꯁꯤ ꯄꯩꯁꯥ ꯍꯨꯔꯥꯟꯂꯛꯄ ꯉꯝꯂꯤꯕ ꯑꯁꯤ ꯕꯦꯕꯤꯅ ꯒꯥꯔꯤꯁꯤ ꯐꯖꯅ ꯊꯧꯗꯨꯅ ꯅꯈꯣꯏꯁꯤꯡ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯁꯦꯐ ꯑꯣꯏꯅ ꯐꯖꯅ ꯄꯨꯔꯛꯂꯤꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯇꯣꯞꯄ ꯃꯤꯑꯣꯏꯅ ꯒꯥꯔꯤꯁꯤ ꯊꯧꯔꯝꯕ ꯇꯥꯔꯕꯗꯤ ꯅꯈꯣꯏ ꯄꯨꯂꯤꯁꯅ ꯐꯥꯈꯤꯗꯨꯅ ꯅꯈꯣꯏ ꯄꯨꯟꯁꯤ ꯆꯨꯞꯄ ꯖꯦꯜꯗ ꯐꯥꯎ ꯂꯩꯕ ꯌꯥꯔꯤꯕꯅꯤ" ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯒ꯭ꯔꯤꯞꯁꯨ ꯕꯣꯁꯀꯤ ꯋꯥꯍꯩꯁꯤ ꯇꯥꯔꯕ ꯃꯇꯨꯡ ꯑꯁꯤꯗ ꯀꯔꯤꯝꯇ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯃꯍꯥꯛꯅ ꯑꯃꯨꯛ ꯕꯦꯕꯤꯗ ꯀꯥꯇꯨ ꯀꯥꯔꯟ ꯇꯧꯗꯨ ꯂꯩꯔꯝꯃꯤ꯫ ꯑꯃꯨꯛꯁꯨ ꯒ꯭ꯔꯤꯞꯅ ꯕꯦꯕꯤꯅ ꯏꯁꯩ ꯇꯥꯔꯤꯕꯁꯤ ꯂꯧꯈꯠꯇꯨꯅ ꯃꯍꯥꯛꯀꯤ ꯃꯔꯨꯞꯁꯤꯡ ꯑꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯕꯦꯕꯤ ꯑꯁꯤ ꯊꯕꯛ ꯀꯔꯤꯝꯇ ꯇꯧꯕꯁꯨ ꯅꯠꯇꯦ, ꯃꯍꯥꯛꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯏꯁꯩ ꯑꯗꯨꯝ ꯇꯥꯗꯨꯅ ꯂꯩꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ" ꯍꯥꯏꯔꯝꯃꯤ꯫ ꯑꯃꯨꯛꯁꯨ ꯒ꯭ꯔꯤꯞꯅ ꯕꯦꯕꯤꯅ ꯎꯞꯂꯤꯕ ꯁ꯭ꯄꯦꯛ ꯑꯁꯤꯕꯨ ꯂꯧꯊꯣꯛꯇꯨꯅ ꯃꯍꯥꯛꯅ ꯎꯞꯁꯜꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗꯗꯤ ꯕꯦꯕꯤ ꯑꯁꯤ ꯌꯥꯝꯅ ꯁꯥꯎꯅꯤꯡꯕ ꯑꯃꯗꯤ ꯐꯥꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ, "ꯑꯩꯅ ꯃꯊꯣꯡ ꯃꯔꯝ ꯆꯥꯗꯕ ꯒ꯭ꯔꯤꯞ ꯑꯁꯤꯒ ꯈꯟꯅꯔꯒ ꯃꯐꯝ ꯑꯁꯤꯗ ꯀꯔꯤ ꯀꯥꯟꯅꯗꯣꯔꯤꯕꯅꯣ? ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯑꯩꯅ ꯑꯇꯣꯞꯄ ꯁ꯭ꯄꯦꯛ ꯑꯃ ꯑꯣꯏꯅ ꯎꯞꯀꯦ" ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯁꯥꯗꯒꯤ ꯑꯇꯣꯞꯄ ꯁ꯭ꯄꯦꯛ ꯑꯃ ꯂꯧꯊꯣꯛꯇꯨꯅ ꯎꯞꯈꯤꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯇꯤꯝ ꯑꯁꯤ ꯃꯊꯪ ꯆꯠꯅꯈꯤꯔꯝꯃꯤ꯫ ꯑꯃꯨꯛꯁꯨ ꯕꯦꯕꯤ ꯑꯃꯗꯤ ꯕꯣꯁ ꯑꯁꯤꯅ ꯃꯈꯣꯏ ꯒꯥꯔꯤ ꯑꯁꯤ ꯃꯅꯥꯛꯇ ꯂꯥꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯕꯣꯁꯅ ꯕꯦꯕꯤꯗ ꯄꯤꯈꯤꯕ ꯄꯩꯁꯥꯁꯤꯡ ꯑꯁꯤ ꯃꯍꯥꯛꯅ ꯑꯃꯨꯛ ꯂꯣꯏꯅ ꯂꯧꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯂꯣꯏꯅ ꯈꯪꯕ ꯉꯝꯂꯝꯃꯤ, ꯕꯣꯁꯀꯤ ꯄꯩꯁꯥ ꯃꯌꯥꯝ ꯑꯃ ꯕꯦꯕꯤꯗ ꯇꯣꯜꯂꯦ ꯍꯥꯏꯕꯁꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇꯒꯤ ꯕꯣꯁꯅ ꯕꯦꯕꯤꯅ ꯍꯨꯔꯥꯟꯂꯛꯄ ꯄꯩꯁꯥꯁꯤꯡꯁꯤ ꯂꯣꯏꯅ ꯂꯧꯔꯝꯃꯤ꯫ ꯑꯃꯨꯛꯁꯨ ꯕꯣꯁꯅ ꯕꯦꯕꯤꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯕꯦꯕꯤ, ꯃꯊꯪꯗ ꯑꯃꯨꯛ ꯄꯩꯁꯥ ꯌꯥꯝꯅ ꯍꯨꯔꯥꯟꯕꯗ ꯅꯪꯅ ꯑꯃꯨꯛ ꯌꯥꯎꯈꯣ꯫ ꯃꯊꯪꯗ ꯅꯪꯅ ꯁꯨꯝꯅ ꯇꯧꯕ ꯇꯥꯔꯕꯗꯤ
ꯑꯩꯒꯤ ꯅꯉꯣꯟꯗ ꯇꯣꯜꯂꯦ ꯄꯩꯁꯥꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯀꯣꯛꯂꯒꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯕꯣꯁꯅ ꯕꯦꯕꯤꯗ ꯄꯩꯁꯥ ꯕꯟꯗꯜ ꯑꯃ ꯄꯤꯔꯝꯗꯨꯅ ꯃꯍꯥꯛꯇꯤ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯕꯦꯕꯤꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯕ ꯃꯇꯨꯡ ꯑꯁꯤꯗꯗꯤ ꯕꯣꯁꯅ ꯃꯉꯣꯟꯗ ꯄꯤꯔꯛꯂꯤꯕ ꯄꯩꯁꯥ ꯕꯟꯗꯜ ꯑꯁꯤꯕꯨꯗꯤ ꯃꯍꯥꯛꯅ ꯄꯩꯁꯥ ꯃꯌꯥꯝꯅ ꯂꯣꯠꯁꯤꯟ ꯊꯝꯂꯤꯕ ꯃꯐꯝ ꯑꯁꯤ ꯊꯝꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯕꯦꯕꯤꯅ ꯃꯍꯥꯛꯅ ꯑꯍꯜ ꯑꯃꯕꯨ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯑꯁꯤꯗ ꯊꯝꯕꯤꯔꯝꯃꯤ꯫ ꯑꯃꯨꯛꯁꯨ ꯕꯦꯕꯤꯅ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯊꯝꯂꯤꯕ ꯑꯍꯜ ꯑꯁꯤ ꯇꯥꯕ ꯉꯝꯕꯒꯤ ꯁꯛꯇꯤ ꯑꯃꯠꯇ ꯌꯥꯎꯔꯝꯗꯦ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯍꯥꯛꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯁꯥꯏꯟ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯕꯦꯕꯤꯅ ꯀꯔꯤꯒꯤꯗꯃꯛ ꯑꯍꯜ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯊꯝꯂꯤꯕꯅꯣ ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯕꯦꯕꯤꯅ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯄꯥ ꯑꯁꯤ ꯑꯦꯛꯁꯤꯗꯦꯟ ꯇꯧꯕꯗ ꯂꯣꯏꯅ ꯁꯤꯈꯤꯔꯝꯃꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯍꯥꯛꯁꯨ ꯃꯇꯣꯝꯇ ꯂꯩꯕ ꯇꯜꯂꯗꯨꯅ ꯕ꯭ꯔꯦꯟꯗꯟ ꯍꯥꯏꯔꯤꯕ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯁꯤꯕꯨ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯊꯝꯗꯨꯅ ꯃꯍꯥꯛꯅ ꯁꯦꯕꯥ ꯇꯧꯕꯤꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯃꯄꯥꯝꯕꯅꯤ ꯈꯪꯗꯨꯅ ꯊꯝꯕ ꯑꯣꯏꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯕꯦꯕꯤꯅ ꯃꯍꯥꯛꯅ ꯔꯦꯀꯣꯔꯗ ꯇꯧꯗꯨꯅ ꯄꯨꯔꯛꯄ ꯀꯦꯁꯦꯠ ꯑꯃꯕꯨ ꯃꯍꯥꯛꯀꯤ ꯇꯦꯞ ꯑꯁꯤꯗ ꯍꯥꯞꯆꯤꯟꯗꯨꯅ ꯔꯦꯀꯣꯔꯗ ꯇꯧꯔꯛꯂꯤꯕꯁꯤꯕꯨ ꯏꯁꯩꯗꯣꯅ ꯑꯣꯟꯊꯣꯛꯂꯝꯃꯤ꯫ ꯍꯥꯏꯕꯗꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯃꯍꯥꯛꯅ ꯃꯈꯣꯏꯒꯤ ꯕꯣꯁꯀꯤ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯔꯦꯀꯣꯔꯗ ꯇꯧꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯏꯁꯩ ꯑꯣꯏꯅ ꯁꯛꯇꯣꯛꯄ ꯑꯣꯏꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯕꯦꯕꯤꯅ ꯔꯦꯁꯇꯨꯔꯦꯟꯠ ꯑꯃꯗ ꯂꯥꯛꯂꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯔꯦꯁꯇꯨꯔꯦꯟꯠ ꯑꯁꯤꯗ ꯕꯦꯕꯤꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯀꯔꯤꯒꯤꯗꯃꯛ ꯃꯐꯝ ꯑꯁꯤꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯂꯥꯛꯂꯤꯕꯅꯣ ꯍꯥꯏꯕ ꯇꯥꯔꯕꯁꯨ ꯔꯦꯁꯇꯨꯔꯦꯟꯠ ꯑꯁꯤꯗ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯃꯕꯨ ꯃꯍꯥꯛꯅ ꯅꯨꯡꯁꯤꯖꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯃꯃꯤꯡꯁꯨ ꯗꯦꯕꯔꯥ ꯀꯧꯔꯝꯃꯤ꯫ ꯑꯃꯨꯛꯁꯨ ꯗꯦꯕꯔꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯅ ꯕꯦꯕꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯁꯨ ꯃꯍꯥꯛ ꯅꯨꯡꯁꯤꯕ ꯑꯃꯗꯤ ꯐꯥꯎꯔꯝꯃꯤ꯫ ꯑꯁꯨꯝꯅꯁꯨꯝ ꯃꯇꯝ ꯍꯧꯈꯤꯕꯅꯕꯨ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗ ꯕꯦꯕꯤ ꯑꯃꯗꯤ ꯕ꯭ꯔꯦꯟꯗꯟ ꯃꯈꯣꯏꯅꯤꯅ ꯅꯨꯡꯉꯥꯏꯊꯣꯛꯇꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗꯗꯤ ꯕꯦꯕꯤꯒꯤ ꯐꯣꯟꯗ ꯃꯈꯣꯏ ꯕꯣꯁꯅ ꯐꯣꯟ ꯇꯧꯔꯛꯇꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯕꯦꯕꯤ ꯍꯧꯖꯤꯛ ꯑꯅꯧꯕ ꯃꯤꯁꯟ ꯑꯃ ꯂꯥꯛꯂꯦ, ꯅꯪ ꯌꯥꯝꯅ ꯊꯨꯅ ꯑꯩꯒꯤ ꯌꯨꯝꯗ ꯂꯥꯛꯑꯣ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯕꯦꯕꯤꯁꯨ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯃꯈꯣꯏꯒꯤ ꯕꯣꯁꯀꯤ ꯃꯌꯨꯝ ꯑꯁꯤ ꯂꯥꯛꯂꯝꯃꯤ꯫ ꯑꯃꯨꯛꯁꯨ ꯕꯣꯁꯅ ꯕꯦꯕꯤ ꯑꯁꯤꯕꯨꯗꯤ ꯃꯈꯣꯏꯅ ꯑꯅꯧꯕ ꯄꯩꯁꯥ ꯍꯨꯔꯥꯟꯕꯒꯤ ꯄ꯭ꯂꯥꯟ ꯑꯁꯤꯗ ꯆꯠꯀꯗꯧꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯒ ꯂꯣꯏꯅ ꯎꯅꯍꯜꯂꯝꯃꯤ꯫ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯒꯤ ꯃꯃꯤꯡꯗꯤ ꯕ꯭ꯂꯦꯛ, ꯖꯤꯗꯤ ꯑꯃꯗꯤ ꯆꯥꯏꯅꯤꯁꯀꯤ ꯃꯤꯑꯣꯏ ꯑꯃꯒ ꯑꯣꯏꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯕ꯭ꯂꯦꯛꯀꯤ ꯇꯤꯝ ꯑꯁꯤꯅ ꯕꯦꯕꯤꯅ ꯏꯁꯩ ꯇꯥꯔꯤꯕꯁꯤꯡ ꯑꯁꯤ ꯌꯦꯡꯂꯒ ꯃꯈꯣꯏꯅ ꯅꯣꯛꯅꯕꯤꯔꯝꯃꯤ꯫ ꯑꯃꯨꯛꯁꯨ ꯕ꯭ꯂꯦꯛꯅ ꯃꯈꯣꯏꯒꯤ ꯇꯤꯝ ꯑꯁꯤꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯕꯦꯕꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯗꯤ ꯑꯩꯈꯣꯏꯒ ꯍꯨꯔꯥꯟꯕ ꯆꯠꯃꯤꯟꯅꯕꯗ ꯃꯍꯥꯛꯇꯤ ꯑꯃꯠꯇ ꯍꯩꯔꯣꯏ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯕ꯭ꯂꯦꯛꯅ ꯕꯦꯕꯤꯒꯤ ꯏꯁꯩ ꯇꯥꯔꯤꯕ ꯑꯁꯤ ꯃꯅꯥꯛ ꯆꯪꯁꯤꯟꯗꯨꯅ ꯃꯍꯥꯛꯅ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯕꯦꯕꯤ ꯅꯪꯅ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕꯤꯗ ꯀꯔꯤ ꯏꯁꯩꯕꯨ ꯑꯗꯨꯝ ꯇꯥꯗꯨꯅ ꯂꯩꯔꯤꯕꯅꯣ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨ ꯕꯦꯕꯤꯅꯗꯤ ꯕ꯭ꯂꯦꯛꯅ ꯃꯉꯣꯟꯗ ꯍꯪꯂꯤꯕ ꯋꯥꯍꯪ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯔꯝꯗꯦ꯫ ꯃꯇꯝ ꯑꯁꯤꯗꯗꯤ ꯕꯣꯁꯅ ꯑꯃꯨꯛ ꯕ꯭ꯂꯦꯛꯇ ꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯕꯦꯕꯤ ꯑꯁꯤ ꯇꯤꯅꯤꯇ꯭ꯔꯤꯁ ꯍꯥꯏꯅ ꯈꯪꯅꯕ ꯂꯩꯅꯥ ꯑꯗꯨꯝ ꯅꯥꯕꯅꯤ, ꯃꯗꯨꯅ ꯃꯍꯥꯛꯇꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯏꯁꯩ ꯇꯥꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯏꯁꯩ ꯇꯥꯗꯕ ꯇꯥꯔꯕꯗꯤ ꯃꯍꯥꯛ ꯑꯁꯤ ꯑꯉꯥꯎꯕ ꯑꯃꯒ ꯆꯞ ꯃꯥꯟꯅꯗꯣꯔꯤꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯕꯣꯁꯀꯤ ꯋꯥꯍꯩꯁꯤ ꯇꯥꯔꯕ ꯃꯇꯨꯡ ꯑꯁꯤꯗ ꯕ꯭ꯂꯦꯛ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯇꯤꯝ ꯑꯁꯤ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯕꯣꯁꯅ ꯃꯈꯣꯏꯒꯤ ꯇꯤꯝ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯄꯩꯁꯥ ꯃꯇꯧ ꯀꯔꯝꯅ ꯍꯨꯔꯥꯟꯒꯅꯤ ꯍꯥꯏꯗꯨꯅ ꯂꯣꯏꯅ ꯍꯥꯏꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗꯗꯤ ꯕꯦꯕꯤ ꯑꯁꯤꯗꯤ ꯕꯣꯁꯅ ꯍꯥꯏꯔꯤꯕꯁꯤ ꯇꯥꯗꯕꯤꯗ ꯃꯁꯥ ꯃꯇꯣꯝꯇ ꯏꯁꯩ ꯁꯛꯇꯨ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯁꯤ ꯑꯣꯏꯕꯅ ꯑꯃꯨꯛ ꯕ꯭ꯂꯦꯛꯅ ꯌꯥꯝꯅ ꯁꯥꯎꯅꯗꯨꯅ ꯕꯣꯁꯇ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯕꯣꯁ ꯅꯪꯅ ꯑꯩꯈꯣꯏꯅ ꯍꯨꯔꯥꯟꯕꯒꯤ ꯄ꯭ꯂꯥꯟ ꯍꯥꯏꯕ ꯑꯁꯤꯗ ꯕꯦꯕꯤꯅꯗꯤ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕꯤꯗ ꯏꯁꯩ ꯁꯛꯇꯨꯅ ꯂꯩꯔꯤ, ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯇꯤꯝ ꯑꯁꯤꯗꯤ ꯕꯦꯕꯤꯒ ꯆꯠꯃꯤꯟꯅꯕ ꯉꯝꯂꯣꯏ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗꯤ ꯕꯣꯁꯅ ꯕꯦꯕꯤꯗ ꯁꯨꯝꯅ ꯍꯪꯂꯝꯃꯤ, ꯕꯦꯕꯤ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯈꯤꯕꯁꯤꯡ ꯑꯗꯨ ꯅꯪ ꯂꯣꯏꯅ ꯈꯪꯂꯕ꯭ꯔꯥ? ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯃꯃꯥꯡꯗ ꯑꯃꯨꯛꯇ ꯍꯥꯏꯔꯛꯑꯣ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯕꯦꯕꯤꯅ ꯕꯣꯁꯅ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯍꯥꯏꯈꯤꯕ ꯔꯨꯜꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗꯗꯤ ꯕ꯭ꯂꯦꯛ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯇꯤꯝ ꯑꯁꯤ ꯂꯣꯏꯅ ꯉꯛꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯕꯦꯕꯤꯅ ꯃꯈꯣꯏꯒꯤ ꯇꯤꯝ ꯑꯁꯤꯕꯨꯗꯤ ꯄꯩꯁꯥ ꯍꯨꯔꯥꯟꯅꯕꯒꯤ ꯕꯦꯡꯛ ꯑꯃꯒꯤ ꯃꯃꯥꯡꯗ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯃꯨꯛꯁꯨ ꯕꯦꯕꯤꯅ ꯒꯥꯔꯤꯁꯨ ꯊꯧꯔꯛꯇꯨꯅ ꯕꯦꯡꯛ ꯑꯁꯤ ꯃꯃꯥꯡꯗ ꯌꯧꯔꯕ ꯃꯇꯨꯡ ꯑꯁꯤꯗꯗꯤ ꯕ꯭ꯂꯦꯛꯀꯤ ꯇꯤꯝ ꯑꯁꯤꯅ ꯕꯦꯡꯛ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯦꯟꯁꯤꯟꯈꯤꯔꯝꯃꯤ꯫ ꯑꯃꯨꯛꯁꯨ ꯃꯈꯣꯏꯅ ꯄꯩꯁꯥꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯍꯨꯔꯥꯟꯕ ꯂꯣꯏꯔꯒ ꯂꯥꯛꯂꯕ ꯃꯇꯨꯡ ꯑꯁꯤꯗꯗꯤ ꯕ꯭ꯂꯦꯛꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯃꯕꯨ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯕꯦꯕꯤꯁꯨ ꯕ꯭ꯂꯦꯛꯀꯤ ꯃꯑꯣꯡ ꯑꯁꯤ ꯎꯕꯗ ꯃꯍꯥꯛ ꯂꯣꯏꯅ ꯈꯪꯉꯝꯂꯝꯃꯤ꯫ ꯕ꯭ꯂꯦꯛ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯗꯤ ꯃꯊꯣꯡ ꯃꯔꯝ ꯆꯥꯗꯕ ꯃꯤꯑꯣꯏꯅꯤ ꯍꯥꯏꯕꯁꯤ ꯃꯥꯅ ꯈꯪꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯒꯥꯔꯤꯁꯨ ꯊꯧꯗꯨꯅ ꯂꯥꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯐꯝ ꯑꯁꯤ ꯂꯩꯔꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯂꯣꯏꯅ ꯎꯔꯝꯃꯤ꯫ ꯕꯦꯕꯤꯒꯤ ꯇꯤꯝ ꯑꯁꯤꯅ ꯕꯦꯡꯛ ꯑꯁꯤꯗꯒꯤ ꯄꯩꯁꯥ ꯍꯨꯔꯥꯟꯈ꯭ꯔꯦ ꯍꯥꯏꯕꯁꯤ꯫ ꯑꯗꯨꯗꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯑꯃꯨꯛ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯅꯣꯡꯃꯩ ꯑꯁꯤꯅ ꯕꯦꯕꯤꯒꯤ ꯇꯤꯝ ꯑꯁꯤꯗ ꯀꯥꯞꯂꯛꯂꯝꯃꯤ꯫ ꯑꯗꯨ ꯕꯦꯕꯤꯅꯗꯤ ꯃꯈꯣꯏꯒꯤ ꯇꯤꯝ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯅꯕꯒꯤ ꯒꯥꯔꯤ ꯁꯨꯝ ꯊꯧꯗꯨꯅ ꯂꯥꯛꯄ ꯃꯇꯝ ꯑꯁꯤꯗ ꯑꯃꯨꯛ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯑꯃꯨꯛ ꯕꯦꯕꯤꯒꯤ ꯇꯤꯝ ꯑꯁꯤ ꯇꯥꯟꯅꯔꯛꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯕ꯭ꯂꯦꯛꯅ ꯌꯥꯝꯅ ꯁꯥꯎꯅꯗꯨꯅ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯅꯣꯡꯃꯩ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯃꯅꯤꯡꯗ ꯇꯥꯟꯅꯔꯛꯂꯤꯕ ꯃꯤꯑꯣꯏ ꯑꯁꯤꯕꯨ ꯀꯥꯞꯇꯨꯅ ꯍꯥꯠꯂꯒꯥꯏꯅ ꯇꯧꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯕꯦꯕꯤꯅꯗꯤ ꯂꯣꯏꯅ ꯈꯪꯕ ꯉꯝꯂꯝꯃꯤ ꯕ꯭ꯂꯦꯛꯅ ꯃꯍꯥꯛꯀꯤ ꯃꯅꯤꯡꯗ ꯇꯥꯟꯅꯔꯛꯂꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯍꯥꯠꯀꯗꯧꯔꯦ ꯍꯥꯏꯕꯁꯤ꯫ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯍꯥꯛꯀꯤ ꯒꯥꯔꯤꯁꯤ ꯃꯃꯥꯏ ꯀꯟꯅ ꯂꯩꯊꯣꯛꯇꯨꯅ ꯑꯇꯣꯞꯄ ꯅꯥꯀꯜ ꯑꯃꯗ ꯊꯧꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯕꯦꯕꯤꯅ ꯃꯈꯣꯏ ꯀꯥꯔ ꯑꯁꯤ ꯊꯧꯗꯨꯅ ꯂꯥꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯈꯣꯏ ꯒꯥꯔꯤ ꯑꯁꯤ ꯃꯅꯨꯡꯗ ꯄꯨꯂꯤꯁ ꯇꯥꯟꯅꯔꯛꯂꯝꯃꯤ꯫ ꯃꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯁꯤ ꯑꯣꯏꯕꯅ ꯕꯦꯕꯤꯅ ꯃꯈꯣꯏ ꯒꯥꯔꯤꯁꯤ ꯀꯟꯅ ꯊꯧꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯇ꯭ꯔꯥꯐꯤꯛ ꯃꯌꯥꯝꯅ ꯌꯥꯝ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗꯗꯤ ꯕꯦꯕꯤꯁꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯃꯈꯣꯏꯒꯤ ꯇꯤꯝ ꯑꯁꯤ ꯒꯥꯔꯤ ꯑꯁꯤꯗꯒꯤ ꯀꯨꯝꯊꯔꯛꯇꯨꯅ ꯑꯇꯣꯞꯄ ꯅꯨꯄꯤꯅ ꯇꯣꯡꯗꯨꯅ ꯂꯩꯔꯤꯕ ꯒꯥꯔꯤ ꯑꯃꯗ ꯅꯪ ꯌꯥꯝꯅ ꯊꯨꯅ ꯀꯨꯝꯊꯔꯛꯑꯣ ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯑꯁꯤ ꯒꯥꯔꯤꯁꯨ ꯃꯈꯣꯏꯅ ꯀꯟꯅ ꯊꯧꯈꯤꯗꯨꯅ ꯌꯥꯝꯅ ꯆꯥꯎꯔꯕ ꯄꯥꯔꯀꯤꯡ ꯂꯩꯕ ꯃꯐꯝ ꯑꯃꯗ ꯊꯧꯖꯤꯟꯈꯤꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯇꯤꯝ ꯑꯅꯤ ꯁꯥꯗꯨꯅ ꯑꯃꯨꯛ ꯃꯐꯝ ꯑꯁꯤꯗꯒꯤ ꯑꯇꯣꯞꯄ ꯒꯥꯔꯤ ꯑꯅꯤ ꯊꯧꯗꯨꯅ ꯃꯈꯣꯏ ꯕꯣꯁꯀꯤ ꯃꯅꯥꯛꯇ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯃꯨꯛꯁꯨ ꯃꯈꯣꯏꯅ ꯕꯣꯁꯀꯤ ꯃꯅꯥꯛ ꯌꯧꯔꯕ ꯃꯇꯨꯡ ꯑꯁꯤꯗꯗꯤ ꯕꯦꯕꯤꯅ ꯃꯈꯣꯏ ꯃꯔꯤꯅ ꯊꯛꯅꯕꯒꯤ ꯀꯣꯜ ꯗ꯭ꯔꯤꯡ 3 ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ꯫
Amuksu baby na cold drink si matang pidun lakong matam astadi Chinese ki nupa si leramde masina maram wabana baby na black ta sum nanglami aikoi ga lakmina ba Chinese ki nupa to karai lehorage harami adu black na di pakhom asun biraglami aikoi na ngasai isa hingna bagi kan chelakpada Chinese na pai riba nongmai tu tahore adu ma ki nongmai tu maram wabana akoi singsi loina chenarakani khangbadagi aina Chinese ki nupa du da hatok kra harami black ki wa star matung sida baby si yamna sawnglami adu mahana paisa huran basi hantang aroibo oiba sin maram wabana black ka khanara karibu kanar ne haina khanduna mahak tumina lerami masig matung da boss na mahanga tongan jentholiba paisa sing asibu makoi ki timasta loina pira matung asitadi makoi ki timasi loina chana khirami amuksu boss amadi baby na mahamasi tholol matung asida boss na matam puna makta baby da piba paisa sing asi mahangna mu lawrami amuksu boss na baby da sunna harami baby hojiti nang gai ga tonaba paisa sing adu hojik loina koknare aduna ngasi hairibu numit asidagi nang aigi ifamdagi santi oina laikhiba yaragani harami amuksu boss na baby da paisa khara piduna mahangna mu sunna harami baby ngasi hairibu numit asidagi nang na aigi thaba si toktringai da aroibo oina aigi thaba amna tawbiramu haiduna mahaki gari gi maningi degi su hangtoktuna Chinese ki asiba hakchang si uholami amuksu boss na baby da sum nairami gari si manung yawriba asiba hakchang si nangna jamna lapa muhammad puduna gari si galone na mangan kro hairami masing matung de baby su magi boss na hairiba si yarduna mahangna gari asibudi gari chakhwaiba muhammad poroktuna gari amadi Chinese asibuju gari chakhwaiba mase chakhwaiduna loina mangan khirami mataw sum na togduna numit asidagi baby gi muhammad santi oikhirami masina maram wabana baby si yamna harau jerduna mahangna matam punmak satpa mahak nungsinaba nupi Devra leriba restaurant silaklami amuksu baby na Devra da sum nairami Devra aikoi ni koiba chalusira hairami adubu Devra na su baby si nungsijaba sina maram wabana hoi aikoi ni koiba chalusi haiduna pakhom piraklami asuna sum matam haukhibana mu baby amadi makoi ni si yamna nungsinaraklami nongma numit amada mu Devra amadi baby makoi ni sina restaurant amada famdu leiring matam astadi Devra nong baby da sum nanglami baby nang tawriba thaba asi karino aingon dum fazana hairo hairami adu baby ni pakhom asu nupirami aina hana tawriba thaba asi driver ki thabak ni adu aina hojiti driver ki thabak tu toktuna anoba thaba ma tawnaba ge ainu koiti thiribani hairami masing matung matam asum haukhibana mu numi kharaning matung da baby asi delivery boy ki thawa ma tawrami adu mahana delivery ki boy ki thabak tawriba asida thabak chawba pikpa thidana mahak nungai thoktu lerami nongma numit among baby na mahak ki nungsineru nupi Devra asibu restaurant da famduna wari sanadu leiring matam astadi hairiba restaurant sta baby ki boss asi laklami adu baby nadi mahaki boss asi uba tarbasu usanadabi sadu lerami adu ngahak lera matung astadi boss na baby asi urami masina maram wabna boss na baby asi mahak maraka kauksalami masig matung na boss na baby da sum nanglami baby nang nungairibra hairami amusu boss na baby da sum hairami nang na aigi thabak pothakra matung adudagi di aina tawriba business asu amoy hanna marai chaitharagle aduna matam punamakta nangna ai famda lairing matam ajudadi aina tawriba thabasi yamna chawkarpani adubu nang hauji mu aigi thabasi yawro garigino haiba tarbadi nang hojik delivery ki boy ki thabak tawduna nang ina famda di paisa yamna laibnati nang aigi thabasi dum yawba tarbadi nang paisa yamna paigina hairami adu baby nang pakhom usuna pirami aidi adugum laba fataba thaba adu amona tawre haina khalli hairami adudi bosum baby da hanjen hairami nang karinda pakarpa tawgunu aina hairiba thabasi da yamna thunu yaw hairami adu baby na mu yamna jawring daduna pakhom amada piramde masing matung da bosu yamna songladuna baby da mosum nairami baby nang na karigumba aina hairiba thabasi da yawdaba tarbadi nang na yam nungsijariba Devra hairiba nupi su aina haton giba ngammi maduki sumatakta nang loina khangli banatra aigi sanga kyam lei haibasi nang khangdabra hairami masing matung da baby su maki boss na hairi wai che tabada mahang yam nungsijaba Devra gi dama khallaga hoi fare nang hairiba thabak singdu ai loina yaraga hairami nongala matung da boss na baby amadi boss ki masunupa amag lunena maki gari stactanduna post office amagi mamang laklami amuksu boss na baby da sum nairami baby aikoi ni mangal leriba post office sing manungda hojik paisa mem lei adubu post office sing manung thamliba paisa sing asi security mem sangdu lei aduna nangna post office sing manung sangduna security cam laige yengo madugi sumatakta CCTV camera cam thet gan yengo hairami masig matungda baby amadi boss ki masunupa asig lunena post office sing manung changlami amusu baby na post office sing manung leiriba CCTV camera amade security sing chu mahang loina yenglami tanja astadi boss ki masunupa asina post office da thabak tawriba nupi siga wari fajana samnu lerami masina maram wabanu post office ki nupi sina angang si yam nungsijaraduna hairiba angang sida topiyo piraglami matam astadi baby su hairiba nupi si marak changchanduna chamchaba miyo mas saduna wari sanadu lerami
Masing matungni bebina anga asibu post office te puthorokduna makoi gi boss ke gari si manung changlalami amusu bebina post office ki manunggi CCTV camera amadi security sing maramda mahaki boss ta loina hairami nongala matung dong bebina makoi gi boss ki mayum si lalami matamasita bebine loina khangolami mahang nanta paisa huran ma chatpa sida chakkaduruba myo sing asti atai kanam tu iramde mahakana paisa huran ma chami nakhiba black badi amadi badi gi nupi monica oirami ngaglar matung na boss na mahaki team asita sum hairami ai nojik plan toribasi aikoi ni ngarang yenglakpa post office adu gi manungda paisa mayam lei hairiba paisa sing do aikoi norina hurang godribani adu post office adu gi manungda paisa sing su sangnabagi security mayam lei madugi su matakta security sing aduna power leiraba nomai kya ama seasonai aduna ai nojik nakoi sing asibu nomai longnabagi ai ga khangnaba nomai gi dealer ama lei hairi muhammadu da nakoi namta chatlu haiduna boss na marketing masibudi nomai loba thakirami masing matungda baby gi temasina nomai longnabagi gari sum thautu lak ma tamasdi black na dukala amadagi pot kharab lainabagi dukala sim mamang khamduna makte dukala sing manung changkhirami adu black na mak posai singsi loina loba loiriga dukan famle bumi asibudi mahang na pairu nomai sina kaptuna hatoklami masina maram amna baby na black si jamna fatba miyo amani habisi khanglami masing matungda makoi gi temasina nomai loba lakliba mahamasi jorlami amusu black ki temasina dealer sing wari chanaduna makoi nomai singsi loina lognabagi torami Matamasir black na nomai gi mapu oiriba nupa asibudi mahang nomai kaptuna hatoklami masing matungda black ki team amadi dealer ki team ani simarta kanmonga nomai kapna duna black ki team asina dealer ki team asibudi nomai loina kaptuna hatoklami adudai badini ramna sauduna black ta sum lairami black nangna karigino athongmrang khangdabida akhoi nomai loba lakliba nomai mapu sibu karigi nomai kaptuna halibno hairami adu black nadi pakhom masun piranglami aine karigidama kharibu nupa asi nomai kaptuna halibno haiba tarbadi ꯑꯩꯈꯣꯏꯒꯤ ꯃꯥꯡꯗ ꯄꯨꯂꯤꯁ ꯑꯃ ꯌꯥꯎꯔꯕꯗꯤ ꯅꯈꯣꯏꯅ ꯈꯪꯗꯕ꯭ꯔꯥ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯃꯐꯝ ꯅꯣꯡꯃꯩ ꯑꯁꯤ ꯄꯨꯗꯨꯅ ꯆꯠꯈꯤꯕ ꯇꯥꯔꯕꯗꯤ ꯄꯨꯂꯤꯁꯀꯤ ꯇꯤꯝ ꯑꯁꯤꯅ ꯑꯩꯈꯣꯏꯕꯨ ꯁꯣꯏꯗꯅ ꯐꯥꯔꯅꯤ ꯈꯪꯕꯗꯒꯤ ꯑꯩꯅ ꯗꯤꯂꯔꯁꯤꯡ ꯃꯐꯝ ꯑꯁꯤꯗ ꯍꯥꯠꯄꯅꯤ ꯍꯥꯏꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯕ꯭ꯂꯦꯛꯀꯤ ꯇꯤꯝ ꯑꯁꯤꯅ ꯅꯣꯡꯃꯩꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯂꯧꯗꯨꯅ ꯃꯈꯣꯏꯒꯤ ꯕꯣꯁꯀꯤ ꯃꯌꯨꯝ ꯇꯝꯅ ꯍꯜꯂꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯂꯝꯕꯤꯗ ꯕ꯭ꯂꯦꯛꯅ ꯔꯦꯁꯇꯨꯔꯦꯟꯠ ꯑꯃ ꯎꯔꯝꯃꯤ ꯍꯥꯏꯔꯤꯕ ꯔꯦꯁꯇꯨꯔꯦꯟꯠ ꯑꯁꯤ ꯑꯇꯩ ꯀꯅꯥꯝꯇ ꯑꯣꯏꯔꯝꯗꯦ ꯕꯦꯕꯤꯒ ꯅꯨꯡꯁꯤꯅꯔꯤꯕ ꯅꯨꯄꯤ ꯗꯦꯕ꯭ꯔꯥꯅ ꯊꯕꯛ ꯇꯧꯔꯤ ꯃꯐꯝ ꯑꯁꯤ ꯑꯣꯏꯔꯝꯃꯤ ꯑꯗꯨꯅ ꯕ꯭ꯂꯦꯛꯅ ꯑꯃꯨꯛ ꯕꯦꯕꯤꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯕꯦꯕꯤ ꯅꯪꯅ ꯑꯃꯨꯛꯇ ꯔꯦꯁꯇꯨꯔꯦꯟꯠꯁꯤꯡ ꯃꯃꯥꯡꯗ ꯑꯃꯨꯛꯇ ꯈꯥꯝꯃꯨ ꯑꯩꯈꯣꯏ ꯀꯔꯤꯒꯨꯝꯕ ꯈꯔ ꯆꯥꯈꯤꯁꯦ ꯍꯥꯏꯔꯝꯃꯤ adu baby nadi black na monda hairibasi yaramde karigino haiba tarbadi makhoi ni karigumba restaurant se changba tarbadi baby ne yam nungsijariba debra sibu black na soidan har krani khanbadagi baby na pakhachaba oirami adu black nu baby da gari khamdaba yaro haiduna makhoi gari sibudi restaurant si mamana khamlami masing matungda baby amadi makhoi gi team asina restaurant si manungda famduna chana bagi kari mukharu ngaidu lerami ngahak ler matunga steady debra na break ki team asi marka laklami amusu makoi chana thaknaba sing asi idun leiring matam astadi debrana loina khamangalami maka nungsinariba baby asi makoi gi tongan ma thaba ma lakko mali haina khandu lerami matam aste baby na su maka nungsinariba nupi debrada hangana faw yenglamde karigino haiba tarbadi mahana karigumba debrada anjan yengba tarbadi black na chingna khrani khanbadi orami ngahak lera matung astadi black ki masin chabu lorami amuksu debrana black ki masin marak changchenduna nakoina sariba sigi paisa tare haduna billama pirami asing matungda debradi maki counter rom changkhirami matamaste black na jamon songlemi mangon bin piramba sigidamak masin maram obram black na debrasu halega duna maki nomesu lokthokpa matamaste di baby na black ki nomai sibudi passion duna mahang noina bilasi pirami amusu debrana hai bilasi bu hangtoktra yengbu matamaste di bilasing maningda baby na sunna idun thamlami horen ahing pungani tabada ai nangi nakta lake aikhoini unasi hairami nakalam romdana black ki temasina makoi boss ki maraka joku matamastadi makoi boss se yamna sawtuna famdu lerami amuksu boss na black ki temasita sum hairami nakoina karigidama mathomran khangdabida nomai dealer du karigi halibino hairami adu black ni pakhom masuna pirami aini karigidama nomai dealer ki temadu halibino haiba tarbadi muhammadu police sama lerami karigmo police aduna aikoi singasi nomai puduna chakhrab che khanggiba tarbadi aikoi bu soduna police sing aduna farakani khangbadagi aina makoi gi team adu loina hatni bene hairami adude boss no makoi gi team sta sum hairami muhammadu leriba police adu aina thakibani hari police adu aigi CID ni mahangna pausing do angon do pirak labagi aina muhammadu police thambani adu na koi hojik police adu hat khrabani na hojik ato police kyana nakoi team masibu phana bagi soiden thiram lagani adu hojik aikoi na post office tagi paisa hurangani haiba plan asi aina cancel tawre aduna nakoi muhammad state chat khro hairami adu black no pakhom sun pirami aidi pasadu hurang gani hai khrabadina pasadu hurang ma chakni hairami adu de boss no black ta sun hairami nangi punsi je siba ki dabra nakoi ni karigumba pasa hurang ma chapa tarbadi
ꯍꯧꯖꯤꯛꯇꯤ ꯄꯨꯂꯤꯁꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯈꯪꯈ꯭ꯔꯕꯅꯤꯅ ꯅꯈꯣꯏꯁꯤꯡꯁꯤ ꯁꯣꯏꯗꯅ ꯍꯥꯠꯄꯤꯈꯤꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨ ꯕ꯭ꯂꯦꯛꯅ ꯄꯥꯎꯈꯨꯝ ꯑꯁꯤꯅ ꯄꯤꯔꯛꯂꯝꯃꯤ, ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯗꯤ ꯁꯤꯕ ꯁꯤꯗꯕꯁꯤ ꯑꯩ ꯀꯔꯤꯝꯇ ꯈꯟꯕꯤꯗꯦ, ꯑꯗꯨꯅ ꯑꯩꯅ ꯇꯧꯅꯤ ꯍꯥꯏꯕ ꯊꯕꯛꯇꯤ ꯂꯣꯏꯅ ꯇꯧꯒꯅꯤ, ꯑꯗꯨꯅ ꯄꯩꯁꯥ ꯍꯨꯔꯥꯟꯕ ꯑꯩꯅ ꯁꯣꯏꯗꯅ ꯆꯠꯀꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯕꯗꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯃꯣꯅꯤꯀꯥꯁꯨ ꯄꯩꯁꯥ ꯍꯨꯔꯥꯟꯕꯁꯤ ꯆꯠꯀꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗꯩ ꯕꯣꯁꯅ ꯑꯃꯨꯛ ꯕꯦꯕꯤꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯕꯦꯕꯤ ꯅꯪꯗꯤ ꯄꯩꯁꯥ ꯍꯨꯔꯥꯟꯕ ꯑꯁꯤꯗ ꯆꯠꯀꯦ ꯍꯥꯏꯅ ꯈꯟꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯆꯠꯂꯣꯏ ꯍꯥꯏꯅ ꯈꯟꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯕꯦꯕꯤꯅ ꯑꯃꯁꯨꯡ ꯄꯥꯎꯈꯨꯝ ꯄꯤꯔꯝꯃꯤ, ꯑꯩ ꯃꯈꯣꯏꯅ ꯄꯩꯁꯥ ꯍꯨꯔꯥꯟꯕ ꯆꯠꯄꯁꯤꯗ ꯑꯩ ꯌꯥꯎꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯀꯔꯤꯒꯤꯗꯃꯛ ꯕꯦꯕꯤꯅ ꯄꯩꯁꯥ ꯍꯨꯔꯥꯟꯕ ꯌꯥꯎꯒꯦ ꯍꯥꯏꯔꯤꯕꯅꯣ ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯕꯦꯕꯤꯅꯗꯤ ꯍꯟꯗꯛ ꯍꯨꯔꯥꯜꯂꯤꯕ ꯄꯩꯁꯥ ꯑꯁꯤꯅ ꯑꯔꯣꯏꯕ ꯑꯣꯏꯔꯒ ꯃꯁꯤꯗꯒꯤ ꯐꯪꯂꯛꯄ ꯄꯩꯁꯥꯁꯤꯡ ꯑꯁꯤꯅ ꯃꯍꯥꯛꯀ ꯅꯨꯡꯁꯤꯅꯔꯤꯕ ꯅꯨꯄꯤ ꯗꯦꯕ꯭ꯔꯥꯒ ꯂꯣꯏꯅꯅ ꯃꯈꯣꯏ ꯀꯟꯇ꯭ꯔꯤꯁꯤꯞ ꯊꯥꯗꯣꯛꯇꯨꯅ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯗ ꯆꯠꯇꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯅꯕꯒꯤ ꯑꯣꯏꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯕꯣꯁꯅ ꯃꯈꯣꯏꯒꯤ ꯇꯤꯝ ꯑꯁꯤꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯍꯣꯏ ꯅꯈꯣꯏꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯆꯦꯛꯁꯤꯟꯅ ꯇꯧꯗꯕ ꯇꯥꯔꯕꯗꯤ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯄ ꯌꯥꯔꯤꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏꯁꯤꯡꯁꯤ ꯇꯨꯝꯅꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 2 ꯇꯥꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯑꯃꯨꯛ ꯕꯦꯕꯤꯅ ꯃꯈꯣꯏ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯊꯣꯛꯂꯛꯇꯨꯅ ꯃꯍꯥꯛꯀꯤ ꯒꯥꯔꯤꯁꯤ ꯇꯣꯡꯈꯠꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯀꯔꯤꯒꯤ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯀꯦ ꯍꯥꯏꯅ ꯇꯧꯔꯤꯕꯅꯣ ꯍꯥꯏꯕ ꯇꯥꯔꯕꯁꯨ ꯃꯍꯥꯛꯀ ꯅꯨꯡꯁꯤꯅꯔꯤꯕ ꯅꯨꯄꯤ ꯗꯦꯕ꯭ꯔꯥꯒꯤ ꯃꯅꯥꯛꯇ ꯆꯠꯅꯕꯒꯤ ꯑꯣꯏꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯁꯤꯗꯗꯤ ꯕꯗꯤ ꯑꯃꯗꯤ ꯕ꯭ꯂꯦꯛꯁꯨ ꯕꯦꯕꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯑꯃꯨꯛꯁꯨ ꯕ꯭ꯂꯦꯛꯅ ꯕꯦꯕꯤꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯁꯨꯛ ꯊꯦꯡꯂꯕ ꯑꯍꯤꯡ ꯑꯁꯤꯗ ꯅꯪꯅ ꯀꯔꯤꯒꯤ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯤꯕꯅꯣ? ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯪꯅ ꯔꯦꯀꯣꯔꯗꯤꯡ ꯇꯧꯕ ꯇꯦꯞ ꯑꯁꯤ ꯑꯩꯅ ꯐꯪꯂꯦ, ꯅꯪ ꯄꯨꯂꯤꯁꯀꯤ CID ꯑꯃꯔ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨ ꯕꯦꯕꯤꯅꯗꯤ ꯄꯥꯎꯈꯨꯝ ꯑꯁꯨꯝꯅ ꯄꯤꯔꯝꯃꯤ, ꯑꯩꯗꯤ CID ꯅꯠꯇꯦ, ꯏꯆꯝ ꯆꯝꯕ ꯃꯤꯑꯣꯏ ꯑꯃꯅꯤ, ꯑꯩꯅ ꯔꯦꯀꯣꯔꯗꯤꯡ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤꯗꯤ ꯑꯩꯅ ꯆꯨꯝꯅ ꯏꯁꯩ ꯑꯣꯏꯅ ꯁꯛꯇꯣꯛꯅꯕꯒꯤꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨ ꯕ꯭ꯂꯦꯛꯅꯗꯤ ꯕꯦꯕꯤꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯊꯥꯖꯗꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯕꯦꯕꯤꯗ ꯀꯤꯟꯅ ꯊꯤꯟꯗꯨꯅ ꯕꯦꯕꯤ ꯑꯁꯤ ꯄꯪꯊꯍꯟꯈꯤꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯕ꯭ꯂꯦꯛꯀꯤ ꯇꯤꯝ ꯑꯁꯤꯅ ꯕꯦꯕꯤ ꯑꯁꯤꯕꯨꯗꯤ ꯕꯦꯕꯤꯒꯤ ꯃꯌꯨꯝꯗ ꯄꯨꯗꯨꯅ ꯕꯦꯕꯤꯅ ꯍꯥꯟꯅ ꯔꯦꯀꯣꯔꯗ ꯇꯧꯈꯤꯕ ꯀꯦꯁꯦꯠ ꯃꯌꯥꯝꯁꯤꯡꯁꯨ ꯂꯣꯏꯅ ꯂꯧꯔꯒ ꯃꯈꯣꯏꯒꯤ ꯕꯣꯁꯀꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯗ ꯕꯣꯁꯅ ꯑꯃꯨꯛ ꯕꯦꯕꯤꯅ ꯔꯦꯀꯣꯔꯗꯤꯡ ꯇꯧꯔꯤꯕ ꯀꯦꯁꯦꯠ ꯑꯃꯕꯨ ꯊꯥꯗꯨꯅ ꯌꯦꯡꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯀꯦꯁꯦꯠ ꯑꯁꯤꯗꯗꯤ ꯕꯣꯁꯅ ꯋꯥ ꯉꯥꯡꯕꯒꯤ ꯔꯦꯀꯣꯔꯗꯤꯡ ꯉꯥꯛꯇ ꯑꯣꯏꯔꯝꯃꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯕꯣꯁꯅ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯗꯨꯅ ꯃꯈꯣꯏꯒꯤ ꯇꯤꯝ ꯑꯁꯤꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯕꯦꯕꯤ ꯑꯁꯤ ꯄꯨꯂꯤꯁꯀꯤ CID ꯑꯃ ꯑꯣꯏꯔꯝꯒꯅꯤ, ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯊꯨꯅ ꯑꯇꯣꯞꯄ ꯗ꯭ꯔꯥꯏꯚꯔ ꯑꯃ ꯀꯧꯔꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨ ꯕꯦꯕꯤꯅ ꯑꯃꯨꯛ ꯕꯣꯁꯇ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯕꯣꯁ ꯅꯪꯅ ꯈꯜꯂꯤꯕ ꯋꯥꯈꯜꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯂꯥꯜꯂꯦ, ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯄꯨꯂꯤꯁꯀꯤ CID ꯑꯃ ꯑꯣꯏꯔꯝꯕ ꯇꯥꯔꯕꯗꯤ ꯑꯩꯅ ꯔꯦꯀꯣꯔꯗꯤꯡ ꯇꯧꯔꯤꯕ ꯀꯦꯁꯦꯠꯁꯤꯡ ꯑꯁꯤ ꯄꯨꯂꯤꯁꯇ ꯂꯣꯏꯅ ꯄꯤꯔꯒ ꯅꯪꯕꯨ ꯅꯍꯥꯟꯅ ꯐꯥꯍꯟꯈꯤꯕ ꯌꯥꯔꯕꯅꯤ, ꯑꯗꯨꯕꯨ ꯑꯩꯅ ꯁꯨꯝꯅ ꯇꯧꯗ꯭ꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯅꯪꯒꯤ ꯔꯦꯀꯣꯔꯗꯤꯡ ꯇꯧꯔꯤꯕ ꯀꯦꯁꯦꯠꯁꯤꯡ ꯑꯁꯤ ꯑꯩꯅ ꯏꯁꯩ ꯑꯣꯏꯅ ꯁꯛꯇꯣꯛꯂꯤꯕꯅꯤ, ꯑꯗꯨꯅ ꯑꯩꯅ ꯏꯁꯩ ꯁꯛꯄꯒꯤ ꯔꯦꯀꯣꯔꯗꯤꯡ ꯇꯧꯔꯤꯕ ꯀꯦꯁꯦꯠ ꯑꯗꯨ ꯅꯪꯅ ꯇꯥꯔꯝꯂꯣꯏ, ꯑꯗꯨꯅ ꯍꯧꯖꯤꯛ ꯅꯪꯅ ꯑꯃꯨꯛꯇ ꯅꯪꯒꯤ ꯚꯣꯏꯁꯀꯤ ꯑꯩꯅ ꯏꯁꯩ ꯑꯣꯏꯅ ꯁꯛꯇꯣꯛꯄ ꯔꯦꯀꯣꯔꯗꯤꯡ ꯇꯧꯔꯤꯕ ꯀꯦꯁꯦꯠꯁꯨ ꯑꯃꯨꯛꯇ ꯊꯥꯗꯨꯅ ꯅꯪꯅ ꯑꯃꯨꯛ ꯇꯥꯎ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯕꯣꯁꯁꯨ ꯕꯦꯕꯤꯅ ꯍꯥꯏꯔꯤꯕꯁꯤ ꯇꯥꯔꯗꯨꯅ ꯀꯦꯁꯦꯠ ꯑꯁꯤ ꯊꯥꯗꯨꯅ ꯌꯦꯡꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯕꯦꯕꯤꯅ ꯍꯥꯏꯔꯤꯕꯁꯤ ꯂꯣꯏꯅ ꯆꯨꯝꯂꯝꯃꯤ꯫ ꯕꯣꯁꯀꯤ ꯚꯣꯏꯁ ꯔꯦꯀꯣꯔꯗꯤꯡꯁꯤꯡ ꯑꯁꯤ ꯕꯦꯕꯤꯅ ꯏꯁꯩ ꯑꯣꯏꯅ ꯂꯣꯏꯅ ꯁꯛꯄ ꯑꯣꯏꯔꯝꯃꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯕꯣꯁꯅ ꯕꯦꯕꯤꯗ ꯆꯤꯡꯅꯔꯝꯕꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯀꯣꯛꯈꯤꯔꯝꯃꯤ꯫ ꯅꯣꯡꯉꯥꯜꯂ ꯃꯇꯨꯡꯗ ꯕꯦꯕꯤ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯇꯤꯝ ꯑꯁꯤꯅ ꯄꯣꯁꯠ ꯑꯣꯐꯤꯁꯇꯒꯤ ꯄꯩꯁꯥ ꯍꯨꯔꯥꯟꯅꯕꯒꯤ ꯂꯥꯛꯂꯝꯃꯤ꯫ ꯑꯃꯨꯛꯁꯨ ꯃꯈꯣꯏꯅ ꯄꯣꯁꯠ ꯑꯣꯐꯤꯁꯇ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤ ꯌꯧꯔꯕ ꯃꯇꯨꯡ ꯑꯁꯤꯗꯗꯤ ꯕ꯭ꯂꯦꯛꯀꯤ ꯇꯤꯝ ꯑꯁꯤꯗꯤ ꯄꯣꯁꯠ ꯑꯣꯐꯤꯁꯀꯤ ꯃꯅꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯄꯩꯁꯥ ꯍꯨꯔꯥꯟꯅꯕꯒꯤ꯫ ꯑꯗꯨ ꯕꯦꯕꯤꯅꯗꯤ ꯒꯥꯔꯤ ꯑꯁꯤ ꯃꯅꯨꯡꯗ ꯐꯝꯗꯨꯅ ꯕ꯭ꯂꯦꯛꯀꯤ ꯇꯤꯝ ꯑꯁꯤ ꯉꯥꯏꯗꯨ ꯂꯩꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯁꯤꯗꯗꯤ ꯕꯦꯕꯤꯒꯤ ꯃꯃꯥꯡꯗ ꯃꯍꯥꯛꯅ ꯍꯥꯟꯅ ꯄꯣꯁꯠ ꯑꯣꯐꯤꯁ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯋꯥꯔꯤ ꯁꯥꯅꯈꯤꯕ ꯅꯨꯄꯤꯁꯤ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨ ꯕꯦꯕꯤꯅꯗꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯤ ꯈꯨꯗꯣꯡꯊꯤꯕ ꯇꯥꯔꯒꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯁꯥꯏꯟ ꯇꯧꯗꯨꯅ ꯍꯜꯍꯟꯈꯤꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯑꯁꯤꯗꯗꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯅ ꯃꯐꯝ ꯑꯁꯤꯗ ꯄꯨꯂꯤꯁ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯇꯟꯖꯥ ꯑꯁꯤꯗꯗꯤ ꯕ꯭ꯂꯦꯛꯀꯤ ꯇꯤꯝ ꯑꯁꯤꯅ ꯑꯃꯨꯛ ꯄꯣꯁꯠ ꯑꯣꯐꯤꯁꯀꯤ ꯃꯅꯨꯡ ꯑꯁꯤꯗꯒꯤ ꯄꯩꯁꯥ ꯃꯌꯥꯝ ꯂꯧꯗꯨꯅ ꯊꯣꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯁꯤꯒꯤ ꯂꯥꯛꯃꯤꯟꯅꯔꯤꯕ ꯄꯨꯂꯤꯁ ꯑꯁꯤꯕꯨꯗꯤ ꯕ꯭ꯂꯦꯛꯅ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯇꯣꯛꯈꯤꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯕ꯭ꯂꯦꯛꯀꯤ ꯇꯤꯝ ꯑꯁꯤꯅ ꯀꯥꯔ ꯑꯁꯤ ꯃꯅꯨꯡꯗ ꯆꯪꯂꯛꯇꯨꯅ ꯑꯃꯨꯛ ꯕ꯭ꯂꯦꯛꯅ ꯕꯦꯕꯤꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯕꯦꯕꯤ ꯅꯪꯅ ꯌꯥꯝꯅ ꯊꯨꯅ ꯒꯥꯔꯤ ꯑꯁꯤꯕꯨ ꯃꯐꯝ ꯑꯁꯤ ꯊꯧꯗꯨꯅ ꯆꯠꯂꯨ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨ ꯕꯦꯕꯤꯅꯗꯤ ꯕ꯭ꯂꯦꯛꯅ ꯃꯉꯣꯟꯗ ꯍꯥꯏꯔꯤꯕꯁꯤ ꯇꯥꯗꯕꯤꯗ ꯒꯥꯔꯤꯁꯤ ꯊꯧꯗꯕꯤꯗ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯕ꯭ꯂꯦꯛꯅ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯗꯨꯅ ꯑꯃꯨꯛ ꯕꯦꯕꯤꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯔꯝꯃꯤ, ꯅꯪꯅ ꯌꯥꯝꯅ ꯊꯨꯅ ꯒꯥꯔꯤꯁꯨ ꯊꯧꯗꯨꯅ ꯆꯠꯂꯨ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨ ꯕꯦꯕꯤꯅ ꯁꯤ ꯒꯥꯔꯤꯁꯤ ꯊꯧꯔꯝꯗꯦ꯫ ꯑꯗꯨꯗ ꯕ꯭ꯂꯦꯛꯅ ꯑꯃꯨꯛ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯗꯨꯅ ꯃꯍꯥꯛꯀꯤ ꯅꯣꯡꯃꯩ ꯑꯁꯤꯅ ꯕꯦꯕꯤꯒꯤ ꯃꯃꯥꯏꯗ ꯊꯤꯜꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯕꯦꯕꯤꯁꯤ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯗꯨꯅ ꯃꯍꯥꯛꯅ ꯁꯨꯝꯅ ꯈꯜꯂꯝꯃꯤ, ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯑꯍꯨꯝ ꯑꯁꯤ ꯑꯩꯅ ꯂꯃꯟ ꯈꯨꯝꯂꯒꯦ ꯍꯥꯏꯅ ꯈꯟꯗꯨꯅ ꯃꯍꯥꯛꯀꯤ ꯒꯥꯔꯤꯁꯤ ꯀꯟꯅ ꯊꯧꯗꯨꯅ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯇ꯭ꯔꯛ ꯑꯃ ꯂꯩꯔꯤꯕ ꯇ꯭ꯔꯛ ꯑꯁꯤꯒꯤ ꯃꯅꯤꯡꯗ ꯊꯤꯟꯗꯣꯛꯇꯨꯅ ꯂꯩꯔꯤꯕ ꯖꯣꯠ ꯑꯁꯤꯗ ꯒꯥꯔꯤꯁꯤ ꯊꯣꯝꯖꯤꯜꯂꯝꯃꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯕ꯭ꯂꯦꯛ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯁꯤꯈꯤꯔꯝꯃꯤ꯫ ꯕꯦꯕꯤꯅ ꯃꯇꯧ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯍꯥꯛꯀ ꯂꯥꯛꯃꯤꯟꯅꯔꯤꯕ ꯐꯠꯇꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯍꯥꯠꯇꯣꯛꯂꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯁꯨꯝꯅ ꯇꯧꯕ ꯑꯣꯏꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯍꯨꯝꯅ ꯒꯥꯔꯤꯁꯤꯗꯒꯤ ꯀꯨꯝꯊꯔꯛꯄ ꯃꯇꯨꯡ ꯑꯁꯤꯗꯗꯤ ꯃꯈꯣꯏꯒꯤ ꯃꯅꯤꯡꯗ ꯄꯨꯂꯤꯁ ꯀꯌꯥ ꯑꯃ ꯅꯣꯡꯃꯩ ꯀꯥꯞꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯕꯦꯕꯤꯗꯤ ꯃꯁꯥ ꯍꯤꯡꯖꯅꯕꯒꯤ ꯃꯐꯝ ꯑꯁꯤꯗ ꯀꯟꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯕꯗꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯃꯣꯅꯤꯀꯥꯗꯤ ꯄꯨꯂꯤꯁꯁꯤꯡ ꯑꯁꯤꯒ ꯑꯀꯟꯕ ꯃꯑꯣꯡꯗ ꯅꯣꯡꯃꯩ ꯀꯥꯞꯂꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯕꯦꯕꯤꯅ ꯀꯥꯔ ꯑꯃꯕꯨ ꯀꯟꯅ ꯊꯧꯖꯤꯜꯂꯛꯇꯨꯅ ꯕꯗꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯃꯣꯅꯤꯀꯥꯅ ꯒꯥꯔꯤ ꯊꯧꯒꯦ ꯇꯧꯔꯤꯕ ꯑꯁꯤꯗ ꯊꯣꯝꯖꯤꯜꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯀꯔꯤꯒꯤ ꯑꯁꯨꯝꯅ ꯇꯧꯔꯤꯕꯅꯣ ꯍꯥꯏꯕ ꯇꯥꯔꯕꯁꯨ ꯕꯗꯤ ꯑꯃꯗꯤ ꯃꯣꯅꯤꯀꯥꯁꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯗꯅꯕꯒꯤ ꯑꯣꯏꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯁꯤꯗ ꯄꯨꯂꯤꯁꯁꯤꯡ ꯑꯁꯤꯅ ꯃꯈꯣꯏ ꯑꯍꯨꯝꯗ ꯅꯣꯡꯃꯩ ꯀꯟꯅ ꯀꯥꯞꯂꯛꯂꯝꯃꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯕꯗꯤꯒꯤ ꯅꯨꯄꯤ ꯃꯣꯅꯤꯀꯥ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯅꯣꯡꯃꯩꯅ ꯄꯥꯟꯗꯨꯅ ꯁꯤꯈꯤꯔꯝꯃꯤ꯫
Tanja si khudong chabasi bebi ne lawduna makhun hora lakwa paisa gi beg asi faiduna mahak makham asli kan chen ba horglami adu badi ne di yam songleduna mahak no mai faiduna sun hairami bebi nang na maram obana ai gi nu pisi sibne haiduna mahak na pari no mai sina bebi da hanjin no mai ne kaplami adu bebi di masa hinjena bagi maham asli kan chenduna hanubi ma da mahak na pari no mai sen tamduna nangi gari da ingona piro haiduna mahak na gari si thoduna mahak ki mayum tamna chatkhirami amuksu bebi na mayum joro matung astadi mahak pudu lakliba paisa sing asibu Mahana Jokcheba, Brandon ki Masaki free asi Mangurin Hapsanduna, Brandon Subudi, Masa Hinjenabagi, all Heski, get them among a Tamlami, Masik Matung the Bebina, Mahang Shijaba, Debraki restaurants, Lakamata Mastadi, restaurants in Mamjundana, Badi Silerami, Badina Karikidamag, baby girlfriend, Devrakamaka Lak, even Hyper Tarvadi, Badina Devrasim Halaga, Markin Piggy Laman Kumnabagi Werami, Adu Matamastadi Bebina, Badi Yasu upon was season Aduna, what is Hanu later. Mahang paibo no may sina badi ki masada kapsan duna badi sibudi maham masta wanta kirami masing matung da badi amati devrana makoi na restaurant si tholalaga car thaudu lakpa nupa ni dagi makoi no moisu tamlaga gari su munduna bebina ma ki boss ki ma ka laklami amuksu bebina boss ta sum nairami boss hojiti ai ge phang thokpa paisa sing du piro ai maham su thadok tra chatlaga harami adu boss ni jam song duna bebi ta sum naireglami ai no da paisa ma ta piba ngamloi Nang na maram obana ay ko kiti masin loy ni sikrabani aduna ay na nongonda paisa amta piro hairabi tanjasta di bebi ga manakta ma kinung sinere nupi debra silaglami masina maram obana boss loy na khang mangalami hojiti bebi asi maham se thadokuna ma kinung sinere nupi asi gunona nungai na hingba pamla male aduna ma ki paisa saru asi bebi da pire gai na khalami masing matung da boss no bebi da sum nairami bebi hojiti nangna ay ko country su thadokuna atopa country chakro Nang na karigumba maham masin laiba tarabadi nang policing aduna fatuna soina hat khargani hairami masing matung de bebina mahang na recording tawkhiba boss ki cassette sing asubdi boss to loine pirami madudagi mu boss makoi ahum masina paisa beg asi faiduna lip amagi makhata kumthadu lakha matam astadi makoi gi mamangda mo mi ahum na nongoi paidu laklami hairiba mi ahum asi atai kanam toiramde black na nongmai na kaptuna hat khiba nongmai gi dealer gi mi odagi team oirami amusu mi ahum masina boss la laugdu sun hairaglami Nakoy na karigi ako ki team adu halibno haiduna miyo amasina boss ki team asa nomai kalo ko matam astadi boss ki linumda nomai sina palami matam asung boss na baby da sum hairami baby nang na jam thuna debra se puduna maham se thadok tuna chat kro hairami masina baram wabna baby na debra se puduna maham se chen khirami adule boss na mo mangona nomai kalo luba miyo ahom sibudi mahang nomai na loina kaptuna hatolami tanja astadi badina gari makana throktina makoi boss se takhaiduna boss asibudi maham sta hatokhirami Masing matung da badina mahang thoriba police ki car sina baby ki team asum halaga don tanar ko matam astadi baby na ma ki gari sina badi gari sta kan thomjanduna badi gari sidi yum masing makha takhirami adu gari sina yum masing mathakte tadring matam astadi badi sti gari sta chongthorami masing matung da badina mahang na paribo no sina baby da tamduna baby gi nakong nakanda nongme si kablami masina maram obno baby si lamai takhirami Karigidamak badina baby ki nakong nakanda nomai na kabli no haiba tarbadi baby isdi tinathe sairiba nakong leina na haiba si badi loina khanglami masina maram momna badina mang na pariba nomai sina baby ki nakong nakanda kapo erami amuksu badina mang na pariba nomai sina baby da kap laga na tawu matam astadi debrana zolom pairaktuna badi ki makurista kanthalami masina maram momna badina pariba nomai si laimai na takhirami madudi badi si yamna songladuna debra si hal lagaiduna Ngaksam paiduna thangkatna matam asida mu bebina mana paibo no mesina badi makhonda kablami adu matam asidi badi si makhonda nomina panba sina maram mabana maki masa si ngakpa ngamdraduna mahakti building asi mathak taduna makti maham asi sikhirami matam asidi bebi si maki makok si yama soladuna lamena tadu lerami masina maram mabana devrana bebi si bu hostan pukhanabagi gari sida haptanduna thongdu lakka matam asidi nongalaglami matam asidi bebi si gyan taralami Madu kisi mutakta devrana gari sim thokdu lakka matam asida maki mamangda police ma'am thattu lerami baby si fana bagi madudagi devrana su baby su kanjana bagi gari sim maning kanna halako matam asidi baby namu devrana sum nairami hojiti aina nangai tawruba phataba thaba asigidamak dandi si phangjarage nangna gari si maning hangunu hairami masina maram mobana devrana gari maning halamba si tokhirami masing matungda baby na police sing si mamangda serana tawkhirami masing matungda baby si court amada pudu laklami Matam asida Brandon na court ki miyo sita sum nairami baby si yana faba miyo amane hairami madu kisi matakta baby ki girlfriend Devrana su court ki miyo sita sum nairami
ꯑꯩꯒ ꯅꯨꯡꯁꯤꯅꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯐꯠꯇꯕ ꯊꯕꯛ ꯑꯃꯠꯇ ꯇꯧꯗꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯕꯦꯕꯤꯅ ꯄꯣꯁꯠ ꯑꯣꯐꯤꯁ ꯑꯃꯗ ꯀꯟꯕꯤꯈꯤꯕ ꯅꯨꯄꯤ ꯑꯁꯤꯅ ꯑꯃꯨꯛ ꯀꯣꯔꯠꯀꯤ ꯃꯤꯑꯣꯏ ꯑꯁꯤꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯕꯦꯕꯤ ꯍꯥꯏꯕ ꯃꯤꯑꯣꯏ ꯑꯁꯤ ꯌꯥꯝꯅ ꯐꯕ ꯃꯤꯑꯣꯏ ꯑꯃꯅꯤ, ꯃꯍꯥꯛꯅ ꯑꯩꯁꯨ ꯐꯠꯇꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯗꯒꯤ ꯄꯣꯁꯠ ꯑꯣꯐꯤꯁꯇꯒꯤ ꯀꯟꯕꯤꯔꯛꯈꯤꯕꯅꯤ, ꯃꯍꯥꯛꯄꯨ ꯗꯟꯗꯤ ꯄꯤꯕꯤꯒꯅꯨ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗꯩ ꯀꯣꯔꯠꯀꯤ ꯃꯤꯑꯣꯏ ꯑꯁꯤꯅ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯋꯥꯍꯩꯁꯤ ꯇꯥꯔꯕ ꯃꯇꯨꯡ ꯑꯁꯤꯗ ꯕꯦꯕꯤ ꯑꯁꯤꯕꯨ ꯆꯍꯤ 5ꯒꯤ ꯑꯣꯏꯅ ꯃꯍꯥꯛ ꯑꯁꯤ ꯖꯦꯜꯗ ꯑꯣꯏꯅ ꯗꯟꯗꯤ ꯄꯤꯔꯒꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯕꯦꯕꯤ ꯑꯁꯤ ꯆꯍꯤ 5ꯒꯤ ꯑꯣꯏꯅ ꯖꯦꯜꯗ ꯂꯩꯍꯟꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅꯁꯨꯝ ꯃꯇꯝ ꯍꯧꯈꯤꯕꯅ ꯆꯍꯤ 5ꯒꯤ ꯃꯇꯨꯡꯗ ꯕꯦꯕꯤ ꯑꯁꯤ ꯖꯦꯜ ꯑꯁꯤꯗꯒꯤ ꯊꯥꯗꯣꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗꯗꯤ ꯕꯦꯕꯤ ꯑꯃꯗꯤ ꯃꯍꯥꯛꯅ ꯌꯥꯝ ꯅꯨꯡꯁꯤꯖꯕ ꯗꯦꯕ꯭ꯔꯥ ꯃꯈꯣꯏꯅꯤꯁꯤ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯈꯣꯏꯅꯤꯁꯤ ꯊꯨꯡꯅꯈꯤꯔꯝꯃꯤ꯫ ꯁꯤꯅꯁꯨ ꯎꯠꯂꯒ ꯃꯨꯚꯤ ꯑꯁꯤ ꯀꯧꯔꯕ ꯑꯣꯏꯔꯝꯃꯤ꯫ ꯃꯌꯥꯝꯅ ꯃꯨꯚꯤ ꯑꯁꯤ ꯅꯨꯡꯉꯥꯏꯕꯤꯔꯕ ꯇꯥꯔꯕꯗꯤ ꯆꯦꯅꯦꯜ ꯑꯁꯤ ꯁꯣꯏꯗꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ꯫